ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯄꯥꯊꯣꯛ ꯑꯃꯣꯝꯆꯥ꯫ ꯃꯌꯥꯝ ꯋꯥꯔꯤ ꯍꯧꯖꯔꯒꯦ꯫ ꯑꯩ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯥꯅ ꯑꯣꯏꯗꯣꯏꯅꯤ꯫ ꯀꯔꯤꯅꯣ ꯃꯁꯤ? ꯑꯩꯅ ꯌꯨꯝꯗ ꯂꯥꯡꯕꯩ ꯍꯜꯂꯛꯂꯤꯕꯅꯤꯅ ꯇꯧꯔꯤꯕꯁꯤ ꯌꯨꯝꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯛꯇꯦ꯫ ꯃꯤ ꯈ꯭ꯋꯥꯏꯒꯤꯗꯤ ꯂꯥꯡꯕꯩ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯁꯤ ꯌꯨꯝꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯂꯩꯗꯨꯅ ꯄꯨꯔꯛꯅꯩ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯗꯥꯏ? ꯍꯦꯔꯥ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤꯅ ꯀꯩꯊꯦꯜꯁꯨ ꯊꯣꯡ ꯂꯣꯏꯅ ꯂꯣꯟꯅꯔꯝꯂꯒꯅꯤ꯫ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏ꯫ ꯂꯝꯕꯤꯁꯤꯗ ꯐꯥꯎꯕ ꯃꯤ ꯑꯃꯠꯇ ꯆꯠꯇ꯭ꯔꯁꯤꯅꯗꯤ ꯀꯩꯊꯦꯜꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏ꯫ ꯍꯣꯏ, ꯑꯗꯨꯕꯨ ꯑꯩ ꯌꯨꯝꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯂꯩꯔꯒ ꯄꯨꯁꯟꯅꯤꯡꯉꯤꯁꯦ꯫ ꯌꯨꯝꯗꯨꯁꯨ ꯌꯨꯝꯗꯣꯡ ꯄꯣꯛ ꯑꯣꯏꯅ ꯃꯊꯟꯇꯅꯤꯗꯣ ꯂꯩꯔꯝꯗꯣꯏꯁꯦ꯫ ꯍꯣꯏꯗ, ꯏꯆꯥ ꯏꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯃ ꯂꯩꯃꯤꯟꯅꯗꯅ ꯃꯥꯒꯤꯅꯤ ꯇꯝꯗꯅ ꯂꯩꯔꯛꯀꯗꯕꯁꯨ ꯅꯠꯇꯕ꯫ ꯌꯥꯔꯦꯗ, ꯑꯗꯨꯝ ꯆꯪꯉꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯨ, ꯁꯤꯒꯤ ꯈꯨꯜꯁꯤ ꯂꯥꯟꯊꯣꯛꯂꯕꯗꯤ ꯌꯧꯔꯅꯤꯁꯦ꯫ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯃꯟꯗꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯐꯥꯎꯕ ꯀꯥꯎꯔꯕꯅꯤ ꯇꯧꯔꯤꯁꯤ꯫ ꯑꯗꯨ ꯑꯩꯅ ꯍꯥꯏꯗꯨꯅꯤ, ꯀꯩꯊꯦꯜꯁꯤ ꯏꯇꯥꯛ ꯇꯛꯂꯝꯂꯅꯤ ꯍꯥꯏꯗꯅ꯫ ꯅꯤꯡꯊꯝꯒꯤ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯤ꯫ ꯅꯨꯃꯤꯗꯥꯡꯁꯤ ꯈꯖꯤꯛꯇꯪ ꯍꯦꯛ ꯃꯝꯈꯤꯕꯗ ꯃꯤꯁꯤꯡꯁꯦ ꯌꯨꯝ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯔꯣꯏꯗꯧꯔꯕꯅꯤ ꯇꯧꯔꯤꯁꯤ꯫ ꯐꯩꯅꯥꯝꯗꯤ ꯁꯥꯡꯅ ꯂꯥꯛꯂꯤꯁꯦ ꯌꯧꯗꯣꯔꯦꯗ꯫ ꯀꯔꯤꯅꯣ? ꯃꯁꯤꯗ ꯀꯩꯊꯦꯜ ꯃꯆꯥꯁꯤꯗ ꯑꯍꯜ ꯑꯃꯈꯛ ꯃꯇꯣꯝꯇ ꯊꯥꯡꯃꯩ ꯄꯨꯟꯗꯣꯜ ꯃꯆꯥꯁꯤꯃꯒ ꯀꯔꯤꯅꯣ ꯃꯥꯅ ꯌꯣꯜꯂꯤꯕꯁꯤꯗꯤ? ꯑꯣ, ꯑꯩꯈꯣꯏ ꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯏꯗ꯫ ꯀꯩꯊꯦꯜ ꯀꯥꯕ ꯑꯩꯈꯣꯏꯗꯤ ꯅꯥꯔꯕꯁꯨ ꯄꯣꯝ ꯇꯨꯗꯨꯅ ꯅꯥꯗ꯭ꯔꯤ ꯃꯈꯩ ꯅꯣꯡꯃꯒꯤ ꯀꯩꯊꯦꯜꯗ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯌꯨꯝꯗ ꯂꯩꯕ ꯍꯩꯅꯗꯦꯗꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏꯗ꯫ ꯑꯣ, ꯑꯍꯜ ꯑꯁꯤꯅ ꯌꯣꯜꯂꯤꯕꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯌꯦꯡꯉꯒ ꯃꯁꯤꯗꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯌꯨꯝꯒꯤꯅꯤ ꯇꯝꯂꯒ ꯄꯨꯁꯤꯜꯂꯒꯦ꯫ ꯑꯣ, ꯑꯩ ꯆꯪꯂꯒꯦ꯫ ꯑꯍꯜ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯑꯣ ꯑꯣ, ꯑꯩ ꯍꯦꯛꯇ ꯍꯪꯂꯒꯦ꯫ ꯑꯩ ꯏꯃꯥ ꯃꯥꯟꯕꯤ, ꯏꯃꯥ ꯃꯥꯟꯕꯤ꯫ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯏꯃꯥꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯌꯣꯜꯂꯤꯕꯗꯨꯕꯣ? ꯅꯆꯥꯅ ꯂꯩꯕ ꯌꯥꯕ ꯄꯣꯠꯁꯛ ꯌꯥꯎꯔꯒꯗꯤ ꯅꯆꯥꯁꯨ ꯑꯃꯠꯇ ꯂꯩꯖꯒꯦꯗꯅ꯫ ꯌꯦꯡꯉꯨ ꯂꯥꯎ, ꯌꯦꯡꯉꯨ ꯂꯥꯎ, ꯏꯃꯥꯒꯤꯁꯤꯗꯤ ꯅꯪꯅ ꯂꯩꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦꯅꯦ ꯅꯤꯡꯊꯦꯝ꯫ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ? ꯏꯃꯥꯒꯤꯁꯤꯗꯤ ꯂꯥꯏ ꯐꯗꯤꯕꯤ ꯉꯥꯛꯇꯅꯤꯅꯦ꯫ ꯑꯣ, ꯂꯥꯏ ꯐꯗꯤꯕꯤ ꯉꯥꯛꯇꯅꯦꯕ? ꯑꯣ, ꯃꯥꯅꯤꯅꯦ, ꯂꯥꯏ ꯐꯗꯤꯕꯤ ꯉꯥꯛꯇꯅꯤꯅꯦ꯫ ꯁꯤꯗꯤ ꯆꯔꯨꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤ ꯉꯥꯛꯇꯅꯤꯅꯦ꯫ ꯑꯣ, ꯏꯃꯥ ꯃꯥꯟꯕꯤ, ꯅꯆꯥꯁꯨ ꯂꯥꯡꯐꯩ ꯆꯠꯂꯨꯕꯅꯤ, ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯣꯡꯅ ꯍꯦꯛꯇ ꯂꯥꯛꯂꯦ꯫ ꯅꯛꯁꯨ ꯅꯛꯄꯁꯤꯕꯨ ꯍꯥꯏꯗꯅ ꯑꯩ ꯈꯨꯜ ꯃꯆꯥ 2-3 ꯂꯥꯟꯊꯣꯛꯑꯒ ꯌꯨꯝ ꯌꯧꯗꯣꯔꯣ ꯁꯤꯕꯨ ꯈꯟꯗꯅ ꯅꯆꯥ ꯈꯣꯡꯅ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ꯫ ꯑꯣ, ꯂꯥꯡꯕꯩ ꯍꯜꯂꯛꯄꯅꯤ ꯍꯥꯏꯕ ꯅꯄꯥ ꯌꯥꯅꯤ ꯃꯆꯥ? ꯌꯨꯝꯒꯤꯅꯤ ꯍꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯔꯛꯇꯕꯒꯤ ꯑꯩꯁꯨ ꯏꯊꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯀꯩꯊꯦꯜ ꯃꯆꯥꯁꯤꯗ ꯏꯃꯥ ꯏꯇꯣꯝꯇ ꯄꯣꯠ ꯌꯣꯜꯂꯝꯕꯁꯤ ꯎꯕꯗ ꯅꯆꯥ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯂꯩꯔꯒ ꯆꯠꯈ꯭ꯔꯒꯦꯅ ꯅꯆꯥ ꯆꯪꯖꯔꯛꯄꯅꯤ ꯏꯃꯥ꯫ ꯁꯦ, ꯅꯪꯅꯅꯦ ꯁꯤꯗꯒꯤ ꯃꯌꯥꯝ ꯁꯤꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯈꯜꯂꯨ꯫
ꯂꯥꯡꯐꯩ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯌꯨꯝꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯄꯨꯁꯟꯅꯔꯤꯕꯅꯤꯗꯣ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯅꯤꯡꯊꯦꯝ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯂꯧ ꯏꯃꯥꯒꯤꯗꯤ ꯃꯃꯟꯒ ꯃꯟꯇꯦꯛꯅꯔꯣꯏꯗ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯃꯥꯟꯕꯤ ꯏꯃꯥ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯥꯈ꯭ꯔꯦꯗ ꯃꯁꯤꯕꯨ 이마나 사브로 마니네 이마나 사바 ngaktan이네 nangbo ngauba loro 닝티에 nangna karamano pamise khalo ichadiya nasak phajariba chung phiral charadana wang chauradana ichadi phajai karaidagi warada ima inthokpa ima ꯃꯁꯤꯒꯤ ꯍꯪꯒꯄꯥꯜ ꯃꯆꯨꯒꯤ ꯐꯤ ꯏꯟꯕ ꯂꯥꯏꯐꯗꯤꯕꯤꯁꯦ ꯅꯆꯥ ꯂꯩꯖꯔꯒꯦ ꯑꯩꯁꯨ ꯌꯨꯝꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯄꯨꯁꯟꯖꯒꯦ ꯀꯔꯝꯕ ꯃꯁꯤ ꯀꯌꯥꯅꯣ ꯏꯃꯥ ꯁꯦꯜꯗꯤ ꯀꯌꯥꯅꯣ ꯃꯁꯤꯁꯦ ꯁꯦ ꯂꯧꯔꯣ ꯁꯦꯜꯗꯤ 10ꯗꯅꯤ ꯂꯧꯔꯣ ꯑꯗꯨ ꯏꯃꯥ ꯃꯥꯟꯕꯤ 이마나 누미당 어티앵부시다 이탄다 그티엘시다 보조리버시부 이붕어 이마기디 까나수 레이테 이사이수 이마기니 하이브데네 까나수 레이테네 ngauba adunane kaithienda leibasu leiba yumda leibasu leiba adunani imanane numidang sida pot yona 이마 kaithil sida leiribaniне 어두디 이마 나자 아무자 서르키게 셀세 시다 레이저리 이마 나자 서르키게 고 이마 चलो यारे चलो नंगने मतम लेबु खिबिता नुंगाई याई फवना पालुको लेहौरे चलो हो इमा नाजा 서르키게 이마 나자 चले 이마 시오라디 용기 가리고마 어떠 오리수 레샬라가 라이다마세 미시디 웅한 기볼 강호드레다 더우시 거리노 시디야 거리노 이코이 시부 나티 이코이 슈망 몽골 시부 까나로 와이테리 자노네 까나 이코이 슈아이드부 탕나버시다 용무마까 이만 레이드나 미 마팅 빵미게니 하브수나도 까나 떠비 자노네 까나 불라 응가바 거리노 ꯑꯩꯕꯨ ꯉꯔꯥꯡ ꯀꯩꯊꯦꯜꯗ ꯐꯝꯃꯝꯕꯤ ꯑꯍꯜꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯕꯨ ꯃꯥꯅ ꯑꯩ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯅꯪ ꯂꯥꯛꯂꯕꯔꯥ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯕꯅꯤꯅꯦ ꯂꯥꯛꯑꯣ ꯑꯩꯅ ꯌꯣꯜꯂꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯅꯪ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ ꯑꯩ ꯅꯤꯡꯁꯤꯡꯂꯦ ꯑꯩ ꯉꯔꯥꯡ ꯑꯍꯜꯗꯨꯗꯒꯤ ꯂꯩꯔꯛꯈꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯃꯗꯨꯕꯨ ꯑꯩꯕꯨ ꯀꯗꯥꯏ ꯊꯝꯈ꯭ꯔꯖꯥꯠꯅꯣ ꯑꯩꯕꯨ ꯁ꯭ꯋꯥꯏꯗ ꯊꯝꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤꯗ ꯀꯔꯤꯅꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯃꯌꯥꯝ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯉꯥꯏꯃꯤꯟꯅꯁꯤ